Ngasidi pulei ga yongchak ka ironjage handak ki ahambane chadoise pulei da leire pulei ga yongchak ka ironge to ai ironba phutsare yongchakna horen si kamaga sondaramdai da thake ironba phutpa loire hey ironjarage tegi nga amuk taujarage hey ironba khandoi yongchak maku khoge nga taurage nga gise loisale ngasina matam khara mung lepa tare kaino abda yoksang hogdorabanina koidi yoksang hayeng na habdudagi nga chararoi adugidi yoksang numisu amukta nga charaktri yoksang numise hek pokpadagi charaktri ngasibo aduna yoksang hayeng ne dudadi akhoi ma leitaba numit nga chade adagi maijang numito akhoi nga chade adudagi chadabaduna yoksang numisu chararoi adagi sagon sensu chararoi thangsu chararoi iraisu chararoi henba tare aduna nga yaudaba amuk taujarage mayam ai nga thadajarage oi papak ngai da thadage to budine papak kono hale oi kisi le ya na kora sabu mo ni ko kisi le tudi koge kai kogan siengi kai to bosidi yadre ne kiena no ke to bosidi yadre bo is sire oke sare he nga ga se loina nga se nong kap pane mai mit se loire bagi thong yan nari hapage ini fajan noiba iromba se hauge haidi ko nga se noi sallaba deidi maru ne ko